ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯣꯜꯂꯕꯅ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦ ꯑꯣꯏꯕꯅ ꯁꯦꯇꯔꯗꯦꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯅꯩꯅꯔꯛꯏ, ꯑꯗꯨꯒ ꯉꯁꯤ ꯅꯩꯅꯒꯗꯕꯅ ꯔꯦꯚꯦꯂꯦꯁꯟ ꯃꯃꯥꯡꯗ ꯅꯩꯅꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯔꯦꯚꯦꯂꯦꯁꯟ 1 ꯄꯥꯔꯠ 2 ꯔꯦꯚꯦꯂꯦꯁꯟꯒꯤ ꯑꯦꯄꯤꯁꯣꯗ 2 ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯥꯛꯀꯗꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯈ꯭ꯔꯦ, ꯃꯗꯨꯅ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯅꯩꯅꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ꯫ ꯃꯔꯝꯗꯤ ꯔꯦꯚꯦꯂꯦꯁꯟ ꯑꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ꯫ ꯃꯁꯤ ꯅꯩꯅꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯏꯁꯣꯔꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ, ꯑꯗꯨꯒ ꯑꯆꯨꯝꯕꯁꯦ ꯈꯪꯂꯒ ꯏꯜꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯥ ꯆꯪꯖꯟꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯏꯄꯥ ꯏꯁꯣꯔꯉꯣꯟꯗꯒꯤ ꯕꯣꯔ ꯅꯤꯖꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯏꯄꯥ ꯏꯁꯣꯔ, ꯏꯄꯥ ꯅꯍꯥꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯖꯥꯜ ꯂꯩ꯫ ꯏꯄꯥ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ, ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯃꯄꯥꯅ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯈꯤꯗ꯭ꯔꯕ ꯄꯥꯄꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕ, ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯈꯨꯠꯇ ꯂꯩꯕꯅꯤ ꯏꯄꯥ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯔꯦꯚꯦꯂꯦꯁꯟ ꯍꯥꯏꯔꯤꯕ ꯑꯔꯣꯏꯕꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯕ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯖꯣꯟꯗ ꯇꯥꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯖꯣꯟꯒꯤ ꯃꯄꯥꯟꯗ ꯏꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤ ꯏꯄꯥ꯫ ꯔꯦꯚꯦꯂꯦꯁꯟ ꯅꯩꯅꯕ ꯍꯥꯏꯕꯁꯤ ꯏꯄꯥ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯅꯩꯅꯕꯅ ꯃꯁꯤ ꯈꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯩꯅꯕꯒꯤ ꯃꯄꯥꯟꯅ ꯕꯥꯏꯕꯜꯗꯒꯤ ꯀꯝꯄꯦꯌꯔ ꯇꯧꯗꯨꯅ ꯅꯩꯅꯕ ꯑꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯇꯣꯜꯂꯕ ꯅꯅꯥꯏꯕꯨ ꯅꯍꯥꯛꯅ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯩ ꯂꯩꯈꯣꯝꯒꯨꯝꯂꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯈꯤꯗ꯭ꯔꯕ ꯄꯥꯄꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯅꯍꯥꯛꯅ ꯁꯤꯟꯅꯕꯤꯗꯨꯅ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯏꯆꯤꯟꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ ꯍꯥꯏꯕꯁꯦ ꯈꯪꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯗꯥꯅꯤꯌꯦꯜ 1ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯔꯝꯗꯁꯨ ꯐꯖꯅ ꯅꯩꯅꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯕꯥꯏꯕꯜ, ꯍꯣꯜ ꯕꯥꯏꯕꯜꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯤ ꯈꯛꯇꯅ ꯔꯦꯚꯦꯂꯦꯁꯟꯁꯦ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯆꯠꯂꯒꯗꯤ ꯏꯁꯣꯔꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯔꯦꯚꯦꯂꯦꯁꯟ 1ꯒꯤ 10ꯗ ꯑꯩꯈꯣꯏ ꯆꯠꯂꯁꯤ꯫ I was in the spirit on the Lord's day. ꯏꯁꯣꯔꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯊꯋꯥꯏꯗ ꯂꯩꯔꯝꯃꯤ꯫ Heard behind me a great voice as of a trumpet. ꯑꯗꯨꯅ ꯄꯦꯔꯦ ꯁꯤꯡꯒꯥꯒꯨꯝꯕ ꯃꯈꯣꯜ, ꯑꯆꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯒꯤ ꯃꯅꯤꯡꯗ ꯑꯩꯅ ꯇꯥꯔꯝꯃꯤ ꯍꯥꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯣꯏꯁꯦ ꯏꯟ ꯗ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯖꯣꯟꯁꯦ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯚꯤꯖꯟ ꯄꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯀꯔꯤꯒꯤꯗꯃꯛ ꯖꯣꯟ ꯊꯥꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯄꯥꯠꯃꯣꯁ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯃꯃꯥꯡ ꯊꯥꯕꯅꯣ? ꯏꯁꯣꯔꯒꯤꯗꯃꯛ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯁꯥꯈꯤ ꯄꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯊꯋꯥꯏꯗ, ꯍꯥꯏꯗꯤ ꯚꯤꯖꯟ, ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯚꯤꯖꯟ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ, ꯖꯣꯟꯒꯤ ꯃꯇꯝꯗꯒꯤꯅ ꯑꯔꯣꯏꯕꯒꯤ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯔꯥ ꯑꯗꯨ ꯃꯉꯣꯟꯗ ꯎꯠꯄꯤꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯊꯪꯗ ꯌꯦꯡꯁꯤ꯫ which is the Lord's day. ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯅꯨꯃꯤꯠꯁꯦ ꯏꯁꯣꯔꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ, ꯂꯣꯔꯗꯁ ꯗꯦꯁꯦ ꯀꯔꯤ ꯅꯨꯃꯤꯠꯄꯨ ꯂꯣꯔꯗꯁ ꯗꯦꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯟ ꯗꯤꯅꯣꯃꯤꯅꯦꯁꯟꯁꯤꯡꯅ, ꯔꯣꯃꯟ ꯀꯦꯊꯣꯂꯤꯛꯁꯤꯡꯅ ꯂꯣꯔꯗꯁ ꯗꯦ ꯑꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯍꯥꯏ꯫ ꯑꯗꯨ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯒ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯏꯆꯤꯟꯅꯥꯎꯁꯥ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯣꯗꯁ 20ꯒꯤ 10 ꯄꯥꯃꯤꯟꯅꯁꯤ꯫ But the seventh day is the Sabbath of the Lord thy God. ꯇꯔꯦꯠꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯦ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯄꯣꯊꯥꯕꯅꯤ ꯍꯥꯏ꯫ ꯄꯣꯊꯥꯕ ꯁꯕꯥꯠꯅꯤ, ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ ꯑꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯔꯛ 2ꯒꯤ 27-28 ꯑꯃꯨꯛ ꯄꯥꯁꯦ꯫ 27ꯁꯤꯗ ꯍꯥꯏꯕꯁꯤꯅ ꯁꯕꯥꯠ ꯍꯥꯏꯕꯁꯦ, ꯄꯣꯊꯥꯕ ꯅꯨꯃꯤꯠꯁꯦ ꯃꯤꯒꯤꯗꯃꯛ ꯁꯦꯝꯕꯅꯤ, ꯃꯤꯒꯤꯗꯃꯛ ꯁꯕꯥꯠ ꯁꯦꯝꯕ ꯅꯠꯇꯦ, ꯁꯕꯥꯠꯀꯤꯗꯃꯛ ꯃꯤ ꯁꯦꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯄꯜꯂꯤ꯫ 28ꯇ ꯌꯦꯡꯁꯤ꯫ Therefore the Son of Man is Lord also of the Sabbath. ꯑꯗꯨꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯦ ꯁꯕꯥꯠꯀꯤꯁꯨ ꯃꯄꯨꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯦꯛꯁꯣꯗꯁ 20ꯒꯤ 10ꯗ 7 day ꯍꯥꯏꯕꯁꯦ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯀꯣ꯫ ꯑꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏ꯫ ꯑꯗꯨꯒ 28ꯇꯅ ꯑꯗꯨꯅ ꯄꯣꯊꯥꯕꯒꯤ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏ꯫
Masima Lare, Masdegi Quinakangi, Kadin Aduga Amagamung Pazi Aja 58:13. If thou turn away thy foot from the Sabbath, from doing thy pleasure on my holy day. Aja 58:13 Matung inadi Kadi the Gana Sabbath Midase Aigi Asengban Mit Ishori Asengban Mini and Asumna High. Aduna Masdegi Pakraba text almost the Queen Kange, Lord's Day Habse Kadino, Hybermatam the Masi Sabbath Mit. I couldn't Saben day, couldn't Sabbath Midase, Masi Shogi Mini, Hina, I couldn't Bible lady, I couldn't Masi my action, it's now sing, Masi the my action, I couldn't pally, Masi Bible na hibernate, I na hibernate. Aduga no coin a hide of a tection as a Monna Pabu, Aduga Munna Yang View, Adumatam, the Equina Kangani. When I'm young say, me Karana, lost day as a Equina Sunday ni, hide the Mintawe, Adubu, Masi Bible na Hong Kadai su Sunday as a showing in the Hina, Bible get text Amata Yaude, Aduga Bible Nadi showing the mini, Hibern Midamalay, Madudi Karano, Sabende Sabani, Tasenamak. The Bible, entire Bible, the Genesis and the Revelation, Pauda, Sunday, no mais no messe, they will get Hanban, no mitni, Hyben Natana, Masigi Maram, the Karishu ide. Aduga Sunday have say Bible the Suyaude, Aduga Masi, kind of Masigi phrase, the first day of the week, they only Hanban with Aina High, Masi Bible the Nepala Yahweh, Masi Matthew 28:1, Mark 16:2, the screen that the Myang Aduga 9 Luke 24:1 John 20:1 19 Acts 20:7 1 Corinthians 16:2 hariba asida aikoina first day of the week haina maming palle aduga masi last day haina su pande aduga masi gi ona taina bada sabar haiba asidi entire Bible Genesis in Revelation powder masi entire Bible sabar haibse 170 times yawe sabat se samaga humdra se Bible the Panduna Yauri. Aduga first day of the week happens in Nipan Katani. Aduitadi Equina Karambazi Equin in Batai have Sequinakani. Nipan Asida to say only Hanbanamita Prabuji Sukrisna, Hinkali Aduta we haiba, Sinasing Bigi Maramda, Karakatani, Masina, Ishola Sindu a Habigi Maram Suyaudi, Sinausa. Aduna lost they have say Equina Kangi, Masikanano, Habimatamda, Quina Sabende Sabat. Mari Shuba Kamamenda, that in Shuba Sabat, I say. Masibune Equine Kangne. Matuga Bible kia Bible the Sabbath is day unto the Lord. Sabbath I say Ishogin Nomini, Ishogin Nominina, Icon Yauri Exodus 16:23, Aduga 25:31-15, when the screen the young girl 35:2 da. Adu Masi Ishogin Nominikawe, when Hujipa Exodus 20:10, Leviticus 23:3, Deuteronomy 5:12-15 da. Masi Ishor Masamaki Nomini. Mahaki asengba no mini aina Isaiah 58:13 the Yahweh. It is the day that Jesus called himself Lord of Hanko Prabhu Jesus Christ Masamak Masigi Mapuni Haina Aquin Hojipa Kare Matthew 12:8 aduga Mark 2:27-28 Deuteronomy 5:14-15 the su Prabhu Jesus Christ na Masamana Sabatki Mapuni Haina Asumna Hai Aduna Equina Bible the Ging 7 day abse Tatana Ishogi no mini Hain Hai Aduna John Zu Kange Lost Day Hasikari Numino Hapseta Singama John Kange Masi Ishogi Tarini Suba Pataban Ni Hamne Aduga and this is the only day in the week Adu Hariba Pataban Minase Ishona Equib Sembi Bagi Akon Ningsing Banumit Neva Genesis 2:1-3 Exodus 31:17 Sinakwina Pabio Aduga Masina Mu Equigi Kambiba Mapuna Kanbiba Mapugi, Ningsing Bagi Numit, Aduga Equig Arankubangi Plangi, Ningsing Bagi Numitsu, Masina Wari Ezekiel 22 have, Aduga 20 have say. Aduna Masigi Numit say, Ishona Asamaki Numis Equiga, Sarugam never palmy have. Aduga Angakpam Nakwakang, Pertribita the labor language, some of whom Pugi Manunda 108 language ta, Aduna, Tarini Shuba Numit say, Sabat Kawi. Masi Dr. William Mitt Jones of London nako mana masigi sara ma phajana sem kre adugo mahana se utkre sinause ekhoina khawgum simase samaga language sama humpugi manungda sama ni pandi tareni shuban numit ase ekhoina sabat pothaba numit aina atopa tongan tongan bolonda koy
Asina tapudi Lord's Day habse Sunday nate Lord's Day habse kari numineba Sabbath numine habse ikone kaugumsi. Matang the Revelation 1 gi 11 da muparasi saying I am Alpha and Omega, I Alpha amsung Omega ni, the first and last ahanba amsung aroiba, and what thou seest write in a book nangna ubudo lighting amada islo, send it unto the seven churches which are in Asia. Asia the ladiba church tareta masi thau, unto Ephesus, unto Smyrna, unto Pergamos, unto Thyatira, unto Sardis, unto Philadelphia, unto Laodicea. Haidiba Asia the ladiba church taret asida thau haibni. Akoina mu yengse seven churches church taret ase mase church adu John da haidiba Asia da leba church taret asida chithi thaningai gi John da Ishon Prabhu Jesu Christ na hai adu haidiba church khudingma asida chithi amumum thanaba adu Asia haibje keno Roman gi makha da salamba aduguma province amani adu mamai thangdedi masibo ikona Asia minor hana khangnai hawjiti kari Turkey Ujina Ladiba Turkey Haribum Pumsingche Masibunibo, Ikona Asia Minor, Nasagi Seven Churches, Kona Maming Palamatakta Pankaba Maming Sing Asina, Masibo, Ikona Kangne, Seven Churches, Masi Ikona Symbolically, Kona Matangi Naba Matanda, Seven Churches, as the peak city, Adugi Maramda Negani, Harib Seven Churches, Sigi, Maramda, Habidi, Ikona Makada Muyi, Makata, Ikona Naminasi, Revelation 1 ye 12 amsung 13 yang say I tend to see the boys that spake with me and when the ngang kiba konjin adu da ina all yenge being turned ina all of them I saw 7 golden candlestick the sanagi masataret candlestick taret hari candle hapum taret pamba ama urami in the midst of the 7 candle one like unto the son of man clothed with a garment down to the foot Hidable candlestick taret asigi marakta migi masana pam ama manba makong power p shatpa God above the paths with a golden garden aduga mathabakta sanagi aikoina bas garden adi p nataga breastplate adi akoi adugumba amana p amana kiba adugumba ama urami haina mahang sumna hai aikoina sidagi yangsi like unto the son of man Migi masana pamanba. Adum masima tamsida tikano John vision the uripse. Aduna Prabhu Jesu Christ equagidamak papi equagidamak sibikre. Aduga mahana mu hinkat pikre. Mana hinkat pamatanda ma glorified body asida haujichu maha miki chaktam. Equi mui begi kanoje humanity have say masi haujichu mangonda yauduna layaba. Eternity mase mana tang panda equi mui begi equi mui begi sadung lauduna lakimni aduna mana eternity. Lomba item then lomba night of the high music humanity as a moment the lagini aduga shore glorified God adun matimanga talaba shore almost humanity as a puna laginagani have say equine matam kudinda kaukum si have seen aduna maki adugumba asaki matimanga pit talaba Prabhu Jesu Christ as a mana sargagi ebum matimanga golona mahana we adu hairiba adugi marakta mana mioiba amagumna sumang lay habse masina we aba adugo Prabhu Jesu Christ se akoina goret ki anishuba misakni adu mahakti lomba naitena taina mamangdagi andum lairaklaba mini habse akoina matam khudingda akoina kaugum si aduga mathangda mu Revelation 1 gi 14 to 16 akoi pamina se masina Prabhu Jesu Christ gi saktam Hadi magi divinity maki sargada laiba matik mangani saktamado masina sandona takli engse his head and his hairs were white like wool samtuguna maki makok amsu maki masam sindo ngorami as white as snow ungumna sungorami his eyes were as a flame of fire mahaki mamit ase sakalagliba maigumna ngaksangang ba maigumna wairami his feet lie unto fine brass aduga mahaki makhong asina aikoina pitraigumna pudonglaba aduguma pitraigi masugumna as if they burn in a furnace aikoina furnace adi lairangdako pitraina sakpagi mangaldo nganbado adugi mangaldo adugumna mahaki makhong ase oirami hamni his voice as a sound of many water mahaki khonjindi tanik tanik laba isingi makhol gumna oirami
and he had in his right hand 7 stars. Mahaki makhut jetta thawam misak taret pairami. Out of his mouth went a sharp two-edged sword. Aduga mahaki masandagi maya ani panba, maya ani mak nakal animang maya panba, yamna thauba maya panba thangsing maki masindagi tholai, and his countenance was as the sunshine in his strength. Nungthingi matamda numina asuki mating mangan nganbado adugum maki maithongje numit kumna ngalami haibani. Masi Prabhu Jisu Christ ki saktamni hayeng ekhone sragada leiba matamda maki saktamde asumna oigini. Prabhu Jisu Christ na anisuba lakpa matamda su masi ki saktam masi ki loinana lakadabani. Ekhone yengsi two-edged source maki masindagi tholakpa maya animak panba thang ase karino haiba matamda ekhone Hebrew 4:12 nakhona paaba taragade isogi waise yam ahingbani yamna sakti cheli aduga maya ani panba thang de kichu hena mangda thawi hena hai aduga Ephesians 6:17 da ko take the helmet of salvation, the sword of the spirit, which is the word of God. Aduga thang haibase kari ke sangtamne ishogi wahi ke sangtamne atun maki masindagi tholiba yamna thauba maya ani muk panba thang haibasi athadi keno ishogi wahi ni ishogi wahi se asugi mati pangan kale aduna maki wahi na taimpan dalai ba phattaba papisi asibu mana hat kadruni maki wahi na malam prithiba asibu sembani asugi mati pangan chelaba adugi wahi adubu ikoin khangnai mathangda 17 na muk parase. And when I saw him, aina mabu ukiba matamda, I fell at his feet as that. Maki makong aije asibagumna tuki. And he laid his right hand upon me. Maki yethang makuna mahangna engonda sopidami, saying unto me engonda hedami, fear not, gignu. I am the first and the last. Aidi ahan basu amusung aroi basu aini aina mahangna haiki. Masidegi hai zona mahak uba matamda. Haiko mahakse asibagumna mahak Prabhu Jisu Christ ki makhongna tukhi habani ekoina khange jona haibse kanano Prabhu Jisu Christ na tayang prithibida leingda asungka mating nungsibani aduna Prabhu Jisu Christ ki makhut mangna jon gi makhut da sopi duna ma ko pangal pirami aduna ma ki makhongda tu ba haibse ki arthadi karino kana aikoina kanagumba mi amana papi amana ishorgi matik mangan adu uba matam ba aduga aikhoigi loiba naiba aikhoigi pangal asiga sangdamnaba aikhoigi phatraba lamsat asiga ishorgi namkai naidraba lamsat adu sangdnaba uba matamda madugi ithil aduna aikhoije asibagumna aikhoigi pangal ado hantarakani masi Ezekiel da juthoi Ezekiel na ishorgi vision uba matamda mahak pangal leikide Daniel aiki 17:10 gi 7-13 da tuna mana shogi matim ngan ubu matamda aide kya mati papsen mano aingonda pangal amata laite en hairame aduga aikoina Paul su adumai X94 da ma Damascus ki lambi da isho ubu matamda pangal yauta duna mak leimai da ta kirama Isaiah su 1:4-5 da mana shogi matim ngan ubu matamda aide kya mati phatki da ba mini habse hai aduna asuki mati ishona ikai khumna khba mi amana ma masai asonba ishorgi phaja khraba ishorgi mating mangana uba matanda mai masai asonba masai mating chada bado ubada adugumna ikhoije sontha bahibdo phawgani ikhoida napal habsi leiro maduma jormana phawgani ikhoichu ishoga nangnana lairinge Prabhu Jisu Christ ga nangnana lairinge mahaki nusiba mahaki apobalam charase ikhoina pajana Bible padana ikhoina uriba makhai ikhoije asuki mati papsenbani asuki mati phatte habse ikhoina phawgani ikhoida napal haibdo issue phawroi adugi mota mahaki thaujanda mahaki nungsibada makha ponduna mahaki pangalda makha ponduna ikhoina hingani habsini aduga first and last ahanba amsung aroi habse masi Isaiah 41:4-43 gi 10 da su Shorsna ahanba amsung aroi bin hanai Prabhu Jisu Christ masamna sumasai Isaiah 44:6 thus said the Lord, the King of Israel ning thongmapu ibungan hai his redeemer ekhui kan biba Prabhu Jisu Christ in the Lord of hosts. I am the first and I am the last. I do ahogni aroibani tayang pan ekhui prithibi che ishore gi horakpani ekhui gi loibasu ishorani adun mahakti ahobamsu ishona ekhui gi ahobamsu aroibani habse ekhoina kawamse
Mathangda Revelation 1 gi 18-19 amuk parase. I am he that liveth. Aini hingibadu aini was dead and sikraba aduga hinglibadu aini, and behold I am alive forevermore. Ai matam kudimaki oina ai hingale. Amen. Have the keys of hell and of death. Asiba amasung noroki so singdo aina pai. Write the things which thou hast sinned. Nangna ukrabadu you, and the things which are oiribadu you, and the things which shall be hereafter. Masigi matungda thokadabasing do you. Haibni. Jo nangna ukrabadu you, hoji tholibadu you, tungda lakadabasu nahana you. Haibni. Masida hai, masi yam fajakraba. Revelation 1 की 18-19 जे सोकी मते promise अखोइदा वासक पीबना पेक थलाबनी अखोइगी दमक प्रभु यीशु ख्रिस्ट न सिबी करे अदुबु मा मतम खुदिमु की ओइना मा हिंगतुना हौसिक लैरे हैबनी अखोइना खुरमलिबा प्रभु यीशु ख्रिस्ट जे इज ए लिविंग गॉड ही इज नॉट ए डेड गॉड असिबा ईश्वर नते हौजिक महाक लैरिबनी अखोइगी दमक हौजिक अखोइगी अवाना खुदिमु से माना हकथेंना खंगे सिनाउसिन aduna tang panda lairing ida mangon da sanjar ka mi khudimak mahak na makhoi gi phap copy ba makhoi gi anapa phanbu kumna ngasi machu mahang na ikhoi gi awana khudim ase tabi ikhoi gi dama hingkatuna lai hamni aduga am phajabam na ikhone jingchi ki hai norok amusung asibe gi show arang khubam gi show haibsi kanada lai prabhu jisu krista da lai aduna masigi verse asina haibsi kaino kanda ikhoi sargarbu मियोई बाई खुदा सरगा थों हंग तो नयागी शोदो कनाना लेबा प्रभु यीशु ख्रिस्ट अंगोंदा लाई हेंको मसी कनानो हली माना कलपरी दे सिबा दुगी मपाना अदुना एखोगी मोंफम असे हंगदो नयागी शोदो मोंगोंदा लाइबा अदुना असीबगी शो हाइबसे महाना पाइरिबनी सिनाउसा अहिंबगी शोजो महाना पाइरिबनी अदुगा एखोइदा अरांग खुबम असे महाना पीबा मम्मी हाइबसे एखोनी यंगसे अदुगा Revelation 3 के 7 to 8 को मसीना सुटाई Madudi keno he that sidako this thing said he that is holy, he that is true. Aseng bam sung asum boy ba mana he that had a key of David ki so mana dai he that open no man shut it mana lon mana hang to kanana lon bangam de mana lon ki ba kanana so hang to bangam de Prabhu Jesu Krishna ekhoi da arang kubam pibi ge tari kanana slo bangam de aduga Prabhu Jesu Krishna mi amabu Hengko mana haibi indaba mi amabu asiba wenba matamda haiba asudiri asiba atudiki khanbiba ngamgadaba kanasu laite hebni adu hojikte ekhoi imangda open door thong launa hangduna lairi hoji matam lairi ekhoi mangonda changje ekhoina tawriba phataba pama khaidi puning honga Prabhu Jesu Krishna ngonda ahingbagi sho ado aduna thong hangtokpidana adugumba hangtokliba thong aduda ekhoi changna bonase mahana lon ki batar de ekhoi amuk hana sang mangam roi sinausi ekhoi masi matang khuding da kaugum si ekhoi na mahapu chena paiduna aroi ba matam da ekhoi hingadab se masi khaktani Revelation 1 gi 20 da ekhoi aroi ba verse as da ekhoi para se the mystery of the seven star which thou sawest in my right hand agi yata lairiba thawam saktara adugi angakpado adu haiko and the seven golden candlestick sanagi candle makhong taret ado the seven stars are the angels of seven churches aduga thawam saktara taret aduna adu church taret ki sagadu sini the seven candlestick which thou sawest are the seven churches aduga nahana uriba candle gi makhok taret sanagi candle makhok taret aduna church tareni adun sai church tare adun sai Asia Minor da leiriba church aduni masidegi ekhoina khangni madudi chinaucha seven star haibsina aduna haideba church asigi angels agi sagadu sing hade messenger ani haibse ekhoina kawumche adu candle ta makhong tare aduna church tare ni hamni aduna seven haibse bible gi matuna ekhoina Genesis 1 da yengba matamde ishona numi tare ni da malam prithvi punama se sembolo sangi aduna tare haibse ishogi miyang da komasi mapung phaba number ni aduna seven church haibase ekhoina kairamba matamda ekhoina Prabhu Jesu Krishna hek lakpa mana hawdolamba church ki matamda gina oibagi matam asi phawda roiba Prabhu Jesu Krishna lakadaba matam asida laikidaba church sing aduni perot tare laigini hariba
church tare asna pero tare adu khane madubu aikoina madugi maramdani aduga aikoina 7 habsna madugi magi message messenger sing adubuni aikoina khane aduga akoina kawroi de bamana masigi verse 20 dagi prabhu ji sukris aje krai da lei haiba matamda candle stick aduna candle gi makhong tare adugi marakta mahak chatuna lei habni masina aikoina yamna encouraging oiba promise ni maramdi aikoina how ki baju prabhu ji sukrisna lingkhat ke church ase mahana maki matamda maki sabokingna prabhu ne lingkhalemba church ase adugi matamda gi horgana aroi begi matamda phawba maki juk khudingda laireba achomba churching ase masigi marakta mahana sanduna makoigi pungning thogatuna makoigi mateng pangduna matam khudingda hairiba churching asiga loinaduna lei haibase aikoina khawgumsi aroiba matamdasu aikoi aroiba matamdasu mahana loine adugumba mahana loina ba church adugi manungda aikoi chu chaningai gi damu honasi isnaw sambasini koina hoji pakhraba koina hoji naina khraba bible ke asumba sing ase masi aikoina induna sase lord's day habse isnaw sa maroina aina appeal tawning mudi bible gi matinga lord's day habse 7 day sabbath asibuni habse aikoini bible da shona sunday habse kaidongda bol pi kide prabhu jisu krishna ai nomaiji numita hinkale aduna masi nomaiji numise aina bol pirabni haina bible da kari shu yaude aiduna mahangna nomaiji da hinkatuna nomaiji numit asibunga u haiduna bible da kari shu yaude adugi mata ishorna mahaki asengba numit oiraba pothaba numit oiraba sabarapse aikoina bible lagi thidolaga hairiba asumbase masi induna chatsi adoi taragdi koina revelation 1:3 da haiba bible se paraki liba missing ado yaipabni abdo adugu masing adugi manungda sangani aduga hairiba asumba je aikoina kanglaga indaba tarabdi aikoi bor adu kaidongda pangloi tabiriba khudingma pu ishona bor pi boisnu aduna masigi message sing ase atopa maru mapang singda sandokpiu aduga mathangi thangjada amuk revelation chapter 2 masigi aikoina masi amuk puduna laksage madu phawdi nakoi thorang khawrang ngaibiu tariba khudingmakta ishona mapan naidaba bor adu pibiba oisnu nakoina karigumba masigi maramda question hangningba khangdaba leiragadi aigi number asida contact number asida nakoina adum message thabirakpa yakni aina welcome tawi snausa aina kari mayam gi suggestion asina singba mayam se welcome tawi tariba mayam khudingda ishona bor pibo oisnu parthana tawse sargada leiba yamna minungsi chawraba ipa nakitawgandagi akoina hoji revelation aikoina 1 gi part 2 naina khare akoina ninaba sida khangkraba asengba asumba singase aikoigi thamoida leibiduna asumba singase induna sapanga manbiu phatkidraba aikoidi papni aduba aikoigi arang khuma maibse kanagi makuta lei prabhu jisu kristagi makuta lei mahana matam khudingmaki hingduna haujichu aikoigi dama mana hingduna lairi habse aikoina kawhanbeginu patam khuding akoi mongona makha ponduna hingbanga manbiu takrab khuding mapana itaba bor pinabiu prabhu jisu kristagi minda kurumjari amen.